Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau Malemgi Saireng Numit Manipur su tongan-tonganba mahai tampham-sing amasung lupsing na sinduna palan tauri. India Meteorological Department hairi Manipur yauna awang nongpokki raijasinggi mafam kharada ngasi akhak arau yauna akanba nungsit sitlaba yai. Bexit Bharat ohenna hotnabada khungangsingbu chawkhathanba tangai fade haina Pradhan Mantri Narendra Modi na phongdokre. Amasung Los Angeles ta English ngani kunipanda pangthokadaba Olympics Games ta boxing masana yauragani. Ngasi Malemgi Saireng Numit ni Manipur su tongan-tonganba mahai tampham-sing amasung lupsing na sinduna numit asi palan tauri. Manipur University gi Department of English and Cultural Studies na sinduna numit asi University asigi VC court holder palan taugani. Thoramaduda Vice Chancellor Professor N. Lokendra, Tamil University gi Professor Oiramba, World Tamil Sangam gi Hanagi Director Dr. K. Pasumpan Saruk Yagani. Danamanjori University na susinduna Malemgi Sairengi Numit University asigi Multipurpose Holder palan taugani. University asigi Department of English na sinduna pangthokadaba palan thoromasida Sahitya Academy Award fangkhraba mioy kyana saireng sing pathokani. Thoromaduda University asigi School of Humanities ki din oiriba Professor S. Lanchenba amadi Department of English ki Head Dr. R.K. Sangsari Saruk Yagani. Sahitya Thokpang na sinduna Imphal gi Manipur Press Club ta Malemgi Sairengi Numit palan taugani. Thoromaduda Gopal Sharma Award lanthokpada natana Thoksom Dollar Sen na iba utang bigi lamdamda haina mingthonba lairik amasu phonggani. Loinana saireng saidinabagi thorom pangthokani. Security Force na Imphal West Kangpokpi amasung Jiribam Jilla gi tongan-tonganba mafamsingda thiba humbagi thabak chathabada kusukulai kya phagatkhre. Manipur Police ki pauna hai Imphal West Jilla gi manung chanba Lamsang Police Station na konba Kangsuptagi Kadangban ani gi marakta laiba Apun Lok Canal gi akoibada thiba humbagi thabak chathabada magazine yauba SLR nongmai ama pistol ama cartridge tara yauna atei kusukulai sing phagatle. Kangpokpi Jilla gi Kangsup Police Station na konba K Beljang amasung K Patbung hairiba mafam ani asida thiba humbagi thabak chathabada 7.62 mm gi rifle ani kapa yariba nongmai maru khara 303 ball rifle ama amadi kusukulai kya phangba ngamkhi. Jiribam Jilla gi Usathol Meyai Likai dagisu Security Force ki kangbuna bomb sabada sangba polam kya phagatki. Madugi manungda Star Dine Samapan subna amagi kilogram 12 makhairom lumba stick chama amasung 5.56 mm gi kapa yariba nongmai maru kun phagatki. Jilla asigi Moljauri amadi Binselu rubber plantation gi tongan-tonganba mafamsingdagisu local made single barrel nongmai manga local made 12 bore rifle ama pistol amadi pampi yauna kusukulai kya phangba ngamki hairi. Protection Plan Variety amasung Farmer Rights Authority PPVN FRA gi makhada pambisingbu yokhatpa amasung longmisingda khudongchaba pibagi matangda nongmagi oiba National Workshop amasung Awareness Program ama Imphal West Jilla gi Lamphel Patta laiba ICAR Krishi Vigyan Kendra da hujik pangthokli. Thoramaduda akhang hai kyana tonga-tongan bahirimsingda wangangani. India Meteorological Department hairi Manipur yauna awang nongpokki raijasing Nagaland, Mizoram, Tripura, Sikkim, Arunachal Pradesh amasung Sub Himalayan West Bengal gi mafam kharada ngasi akhak arau yauna akanba nungsit sitlaba yai. Assam, Chhattisgarh, Jharkhand, Orissa, Meghalaya amasung nongpok thangba Madhya Pradesh ki mafam kharada ngasi akhak arau amadi len yauna akanba nungsit sitlaba yai hairi. Kha thangba Karnataka, Andhra Pradesh ki samudra khongban sing Kerala gi mafam kharadasu hariba phibam asi mayoknaraba yai. Guwahati, Dibrugarh amadi Silchar da lairiba tongan-tonganba dukan sing yauna makhal kya gi karbar tauriba sing pung kunmari thong hangba yabagi ayaba Assam Sarkarna pikre. Masida yu yonba dukan sing di konsiloi hairi. Assam gi Mukhyamantri Himanta Biswa Sarma na hai khongthang asina karbar masa tauriba miyoi sing amasung dukan singda ahenba thabak piba ngamlagani. Mangna hai atopa sahar singdasu nongaramdai pung ani phawba dukan hangbagi ayaba raijagi mantri mandolgi mifamna ayaba pikhi. Amaromda khungangi mafam singdana numidang pung 13 phawba oigani.
Pung kun mari hangliba dukan sing asida thabak tawriba miyoi singda nongmada pung 8 dagi hena thabak suhaloidabani amasung nongmada sep ahum thamgadabani. Sikimda numit marini supna satharakpa 9 suba North East Youth Festival Gangtok ki Paljor Stadium da ngarang loisinkhre. Festival asigi manungda Gangtok sahar gi akoibada leiba mafamsingda sana khonaba yauna atai thauram kya pangthokhi. 9 suba North East Youth Festival asigi hiramna Empower Youth Empower Region My Bharat Viksit Bharat haibasini. Tabiriba pawase Akashvani Imphal dagini. Viksit Bharat ohina bohona bada khungangsing bu saukharan batangai fade haina Pradhan Mantri Narendra Modi na phongdokhre. Gujarat ki Bharwar Samaj ka mari lenaba Baba Liali Dham program ka mari lenana mahana pipa pauzelamada wafam ase Pradhan Mantri na phongdokhibani. Samaj ama saukhatpa amasung leiba asibu manglomda sangsinbada shiksha gi lawriba thaudang gi matangdasu Pradhan Mantri na phongdokhi. Mahiroi sing maru oina nupi msa singna mahi masingi lamda thawai yaushinbana hena mapanga leba समाज ama semgatpa ngamgani. Shri Modi na hai भारत ने विकसित भारत बनावવાનું એનો પ્રથમ પડાવ મારી દ્રષ્ટિએ આપણા ગામડાઓને વિકસિત કરવા જોઈએ. આજે પ્રકૃતિ અને પશુધનની સેવા એ તો આપણો સહજ ધર્મ છે અને ત્યારે એક કામ આપણે ના કરી શકીએ. ભારત સરકારની એક યોજના ચાલે છે અને સંપૂર્ણપણે મફતમાં છે. ફૂટ એન્ડ માઉથ ડિસીઝ આપણે ત્યાં એને ખુરપકા અને મુંહપકા એવી બીમારી તરીકે ઓળખતા હોઈએ છીએ. संसद की ngasi sathagada lok sabha mifamda BJP gi MP khudimak saruk yanaba dolasina huip jari khre. Kendra gi budget kamari lenana tongan tongan ba mantraloi singi demands for grants kamari lenana huip jari khibani hairi. Commerce and Industry Mantri Piyush Goyal na Peru gi Foreign Trade amasung Tourism Mantri Ursula de Silu Leon Champion ga ngarang New Delhi da unakhre. Maduda leba ani gi sel thong gi phibam phaganhanna ba amadi free trade agreement ki matang da wari sanakhi. Shri Goyal na Siligi International Economic Relations ki Under Secretary Claudia Sanheja gasu unaduna leba anigi lalolitik amasung sel thadabgi matang da khanakhi. Pakistan ki Khyber Pakhtunkhwa gi Dera Ismail Khan jila da security force ka terrorist singa khuthokna bada Pakistan lanmi gi captain ama amasung terrorist tara laikhidre. Thaudok adu ngarang mafam adu da terrorist sing leire haibagi aknaba pawma phangbadagi lanmina sangsin bada nongoi kapna bagi thaudo du thokibani haina Inter Services Public Relations ki cherola mana hairi. Los Angeles ta English ngani kunipan da pangthokadaba Olympics Games ta boxing masana yauragani. International Olympic Committee ki member singna masana sibu lakadoriba Olympic Games ta yawhanaba amata oini yana khibani. International Boxing Association gi sayetnaba kaya laikhibana English ngani kunithoi da phangkhiba International Olympic Committee ki mifamda boxing masana si lakadoriba Olympic Games asida yawgadaba masana sing khanbada yawkhidabani. Adubu National Boxing Federation singna boxing gi oiba anoba governing body ama mamang thada semkhibaga loinana madubu International Olympic Committee na masak khangduna boxing masana si Los Angeles ta pangthokadaba Olympic Games ta yawhanaba warep lawkhibani. Amaromda Zimbabwe gi Kirsati Coventry bu International Olympic Committee ki president oina khankhre. Mahakna malemgi khwaidagi chawba sana khonabagi apunba lup asigi ahanba nupi president oire. Bharat na yumbu oiduna 13 suba Asian Swimming Championship Ahmedabad ki Naranpura Sports Complex ta pangthoklagani. Championship asi sahi asigi October amadagi 15 phawba pangthokani. Aroibada maroiba paw amuhana Malemgi Saireng Numit Manipur da su tongan ba mahitam phamsing amasung lupsing na sinduna palan tauri. India Meteorological Department na hairi Manipur yauna awang nongpoki raija singi mafam kharada ngasi akhak araw yauna akan banungsi sitlaba yai. Viksit Bharat ohena bohona bada khungang singbu saukharan batangai fade haina Pradhan Mantri Narendra Modi na phongdokhre. Amasung Los Angeles ta English ngani kunipan da pangthokadaba Olympics Games ta boxing masana yauragani Paulo Jare.